Kurumjari, ISTV ki Manipuri pau miyeng tabi ribasingbo taram nakjari ahanbada maruba pau. Sangai Festival nangnanaba Imphal gi tongan mafam mangada MSPG sialna high marks mai thangadori. Pau sandonong pijari. Lagliba November hada pangthokadoriba Manipur Sangai Festival asida miyamna yengba lakpada satokdasin nungainaba amadi Imphal City bu masak thokpa city ama ohenabagi pandamda Manipur Sarkar laukhatpa akhanaba thorang ama oina Manipur State Power Distribution Company Limited MSPG Shell Imphal gi tongan ba mafam mangada high marks ki mai thangadori MSPG Shell gi official amdagi phangba paw gi matung ina mai thangadoriba mafam manga adudi North AOC Palace Gate wahemgam lekai Governor Raj Bhavan Manak amadi Kaisam Patani high marks tatar singasi meter kundegi kuntra fawba wangani hairi hauzi kangjebung gi mafam ani thaliba high marks asiguma makhal gi mai mafam manga da thananaba hauzi MSPG Shell na sem sabi thabuk paikhalakli mafam manga da high marks thangadoriba ashina Imphal City amadi masigi akoibada nimidangi matamda miyamna sathoktasin tawbada hena nungai hanbada natana Sangai Festival masak phajatbada hairiba high marks mai makhal asinasu mateng ohengadori Hariba high marks ki mai makhal asi atopa district headquarters singdasu thananabagi thabak chathagani haina ISTV news na phangba pawmna hairi Bharat Swabhiman Trust and Patanjali Yoga Committee na sinduna DM College campus da laiba multi purpose hall da yoga gi maramda khanananeba tharom pangthokre tharom adda committee asigi North East ki central coordinator Syam Shankar Roy amadi Subarto Mukherjee yauna committee gi state ki luchingba kyasu sarugyaki Manipur ki tongan ba mafam kya degi lakpa yoga sanaba singna sarukya ki tharom aduda Swami Ramdevji Maharaj na Manipur da lakadoriba asigi campaign tongnaba poster amasu release tawki Yoga Committee ki Chief Central Coordinator Rakesh Mitalji na Swami Ramdevji Maharaj na mathang chahi gi February gi tang 16 degi 18 fawba Manipur da lakuna lemna yoga training camp thagani khongsat asigi maruiba pandamdi miyamda yoga gi camp chathabani haiki Pradhan Mantri Jan Dhan Yojana ki makhada Rupe Debit Card yenthokpagi thoram ama ngasi Sagolban Ramji Kabui khulda pangthokre thoram aduda Patsoi Kendra Social Upliftment ki Chief Patron CS Bijoy Ramji khulgi khulakpa Gangmai Ganguilung yauna miyoi kyana sarugyaki Bank ki miyoi singna schemes ki maramda mamutana khanganki tharanga mari lenena Chief Patron CS Bijoy na listing ba ama haibasi kathokpana mangjil thagadabani Narendra Modi na paikhalakpa scheme singasi miyamgi yafnabani Zero balance da account hangliba singna masa gi account hinnanaba onagadabani haiki leader ama haiba si poin khanma masi wakhallon si kathok ama darkhale leader haina oini haina praja miyam gi namuta ai leader ne na phambuduna dikana ro miyam gi ngasi biraiba asyam phajarba khudong jaraba lairba koigi manipur gi praja gi mafam sida lairba atal leiba asyam phajarba scheme se soidan yahun adobni zero balance account hangrena sumlai thogadi amta yarba masi hek paisa option view hayeng mangtagi lupa cham do su chani do su masi gi loan mayam ji apply tawdo asyam khudung jaba praja akoi gi namukta lairba akoi mayang gi namukta pira aba pose masi akoi punamuna khunjigi lamdam sida leiba punamuna leader khudi muna masi gi idea mayam ji yohan bidana kasin goya yohan dana ngasi manipur kumba barapomba saukhat ba gyan tamina ba ma oira sinu Manipur gi ngamkhai gi damak thawai na pontha pi khraba athawi singi senglaba mongphamlen ke krupata langman thagi haitha laitha bagi thoram ama United Committee Manipur UCM na sinduna hayeng ayu pung tara taba matamda ke krupata pangthoknaba sem sakre mahairoi yaungna miyamna saruk yabinaba UCM na appeal torogli hojipaw gi mrakthana atem rem tang logzari Imphal is West Amasung Bishnupur District Wina laptop amadi LCD TV loan lobi khudong chaw bijari laptop amadi LCD TV pambi musingna apikwa interest ta amadi athubu tamda lobi yagani pambi musingna unabiu Imphal Finance Cooperative Trap and Credit Society Limited Head Office Moirangkhom Loklaubung Branch Office Pauna International Market Bishnupur Bazaar Bishnupur
Adung karigumba awabasing asi mayungnaba thoklaba maroi marang yamna yawba chinjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sijinabiu adungi awaba punamak koknabigi pambaini diabetic na naraba anaba singnasu sizinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laingba budi narjingai da saksal hobana hena fei Shija Diabetes and Hypertension Clinic Hapta Kudingi Lebak Pokpa Amasung Thangja Ayuk Pung Taretagi Mapan Phawba Hangjari Khang Hairaba Dr. Singatana Baloinana Free the blood sugar test ECG amadi urine examination gi khudongchaba phangbigani Akupa marol gidamag makhada pijariba phone number natraga Shija Hospitals tagi phangbigani Sri Kumukcham Joykisan Singabu Thagat Phongdokchari Korean Youth Club Thangmibana Sri Kumukcham Joykisan Singabu Thangmiban Kendra gi MLA Oringaida Kunna Sigi Lambi Sembiramba Public Hydrant amadi solar lamp khimbi ki bapun mak asigi damakta miyam gi luchingba sibu thagat phongdokjari asigumba thauna phangba miyam gi damakta kathokpa loina na thabak tawjari ba luchingba asina bunsida tawruba thabak kudimak mai pakpa oibiu haina mangol bijari phongdokjari ba Songkhen President Korean Youth Club Thangmiban Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahemba fat pamdaba body gi hair lauthokpa yai ahanba lakpi 100 customer da skin test amadi doctor consultation lemna yingzagan ngasimag unabiu Dr. Modubala Laser Beauty Clinic MZ Avenue Imphal Admission open for AIPMC 2015 and 16 at Ask Ayeshin Imphal Center, Katamdong near Ramlal Paul High Secondary School, Imphal. Special features: live lectures by Ayeshin's doctors, doubt removal session after every class, comprehensive study materials developed by experts, 30 plus days on latest AIPMT JEE pattern and detailed performance report. Come join Ask Ayeshin Imphal Center. Lengshin Birao, Sarma Opticals BT Road Imphal na special offer pijabaga loinana hodok chare lens khaktamak laigadaba scheme scheme asi pambiba singna isagi mit kachana pa fiber lens ama lebigadabani aduga adomgi apamba frame ama free de pijagani khudong chabasi lobiu ngasimak lengshin birau Sarma Opticals opposite Johnson School BT Road Imphal I'm ready. Telero. Editor car late. Some say hujik pudi perfectly straight ado kankhar kandadi freezy. Relax. Perfectly straight. Aina semi anoba sunsil perfectly straight with straight lock technology maramdi. Some kankraba matung dasu align straight oina laina bagidama. Wow. Hujik su straight oirina. Straight and gorgeous. Sunsilk perfect straight. Lock tobio, rock tobio. Solid battery using torsos. Japanese technology na sama world khwaidi thaba energy se masida sanahida mercury yauti adu miyoi bigi haksang amadi akoi bigi film Garigumba akai matapi bayam digi mapangal kanusuri Panasonic battery using torches seasonally Panasonic Irujo Coaching Institute की CBSE SA2 class 8-9-10 की admission होजरी classes starting from 5th October Irujo na mayam dagi khitnaba amasung khudong chaba singdi workbook amagi form da question mayam nainaba slide amasung animation galoina natakpa student assessment 15 days revision amasung satra singi request special classes na chungba thamjari akupa marol gidamakta contact tawiu Irujo Coaching Institute kaisampa thokthom lekai behind Bego Hotel Housing matamgi tamthiraba laina kayagi horfamdi food habit nutrition watpa hu jelaba chinjak chaba amadi hakchang sajal watpa dagini aduna aidi hakchang sajal oina cycling tawi loinana pukning amadi hakchangbu fana thamnabagi damak 100% natural 100% organic CCT khaktamak thai break mutung da tarana moksari All India Football Federation na Bharata football masana hena zakurhana ba pandamda akhanna ba thoksil amagi makhada paikhalakliba grassroots coaching course ki saruk amma oina Manipur su All Manipur Football Association na sahi khudingi lepletna grassroots coaching program pangthoktuna lagli handak sahi ki su association sigi miyak makhada Imphal East District Football Association sinduna sahi taruk dagi nipan amadi jahi mapan dagi tara mathoi dagi tara inthoi haina kanglup ahum thongna tha taruk chupna sathagadaba grass to coaching program masi Kumal Lampak Artificial Turf Ground da hokre pili bani bimasa tara yaungna punna angang jamaga kuntrana coaching asasaruk yari hokdopagi thoramda All Manipur Football Association ki General Secretary L Ranjit Roy Imphal East District Football Association ki Secretary L Joti Moroy amadi official kyana saruyaki agang singda uniform singsu yenthoki agang singbu takpi tambigadoriba AFC
license course TS Tomana program asida maru oina football basic knowledge terminology gi matangda mamutana takpitan biduna tungda afawba football sanare amamang ohenaba honagani haiki atane ya matam bisi football gi terminology adagi ya sinba magi program gi matungina toina ya phaga tanara si program de taw masida koi guardian gi support am changi kai gi noida guardian je yaung durgadi angang jing gi sem matamda program je guardian gi support ma yam changi Hazilis lakpada maruba pau amahana Sangai Festival nangnanaba Imphal gi tongan mafam mangada MSPGCL na high marks mai thangadori Hazigidi ISTV gi pau miyeng tabiru singwa mukhana kurumjari